hꯟꯗꯛꯇꯤ ꯅꯣꯏꯕꯗ ꯌꯥꯗ꯭ꯔꯦ ꯈꯤꯇ ꯑꯣꯠꯀꯦ ꯁꯤ ꯃꯣꯗꯦꯜꯁꯦ ꯈꯨꯊꯣꯡꯕꯁꯦ ꯄꯥꯝꯃꯦ ꯌꯦꯡꯉꯨꯅꯦ ꯌꯨꯡ ꯁꯤꯔꯣꯏꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯣ ꯁꯤ ꯃꯣꯗꯦꯜꯁꯦ ꯃꯅꯤꯄꯨꯔ ꯌꯧꯔꯛꯑꯕꯣ ꯌꯧꯔꯛꯑꯃꯅꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯍꯥꯏꯔꯣꯅ 60-70 ꯃꯨꯛ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯡꯕ꯭ꯔꯣ ꯑꯗꯨꯕꯨ ꯍꯣꯡꯉꯤ ꯀꯩꯅꯣ 60-70ꯁꯦ ꯍꯣꯡꯉꯤꯅꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ 60-70 ꯕꯨ ꯑꯁ ꯇꯧꯔꯤꯁꯦ ꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯥꯒ ꯆꯥꯅꯕ ꯒꯥꯔꯤ ꯊꯧ ꯍꯥꯏꯕ ꯌꯥꯗꯦꯕ ꯄꯤꯛꯁꯛ ꯍꯦꯛ ꯄꯤꯛꯑꯗꯅ ꯒꯥꯔꯤꯁꯤꯅ ꯃꯥꯅ ꯑꯃꯨꯛꯇꯣꯏꯕ ꯆꯥꯎꯔꯤꯕ ꯃꯥꯅ ꯐꯝꯈꯤꯕꯗ ꯒꯥꯔꯤꯁꯤꯕꯨ ꯎꯗꯦꯅꯦ ꯒꯥꯔꯤ ꯃꯆꯨꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯨꯆꯨ ꯁꯛꯇꯥꯗꯨꯒꯩꯕ ꯍꯩꯃꯥ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦꯕ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯀꯩꯗꯧ ꯂꯩꯒꯦꯕ ꯁꯤꯕꯨ ꯍꯥꯏ ꯏꯕꯨꯡꯉꯣ ꯐꯖꯩꯌꯦ ꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯎꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏꯕꯣ ꯁꯤ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯝꯗ꯭ꯔꯤꯁꯤꯕꯣ ꯅꯣꯏꯗꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯁꯤ ꯑꯩ ꯃꯌꯥꯝꯁꯦ ꯂꯣꯏꯁꯜꯂꯣꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯍꯦ ꯅꯣꯏꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪ ꯍꯥ ꯑꯩꯅ ꯁꯤ ꯅꯨꯡꯁꯥ ꯁꯥꯃꯜꯂꯦꯅ ꯈꯤꯇꯪ ꯏꯪꯊꯔꯒ ꯇꯧꯒꯦ ꯍꯧꯖꯤꯛꯁꯤ ꯅꯨꯡꯁꯥ ꯁꯥꯔꯤꯕꯣ ꯍꯥ ꯅꯨꯡꯁꯥꯗꯣ ꯈꯤꯇꯪ ꯌꯩꯊꯔ ꯑꯗꯨ ꯑꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯥꯏꯆꯣꯟ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯀꯩꯅꯣ ꯈꯔꯁꯨ ꯁꯥꯔꯝꯃꯅꯤ ꯃꯥꯏꯆꯣꯟꯒ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯃꯥꯏꯆꯣꯟ ꯂꯥꯛ ꯀꯩꯗꯧꯔꯕ ꯍꯥ ꯃꯥꯏꯆꯣꯟꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯅ ꯂꯩꯔꯕꯁꯦ ꯁꯦ ꯃꯥꯏꯆꯣꯟꯁꯦ ꯃꯥꯡꯈ꯭ꯔꯗ꯭ꯔꯕ ꯅꯪꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯐꯝꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯁꯦ ꯂꯣꯏꯁꯜꯂꯣ ꯃꯤ ꯂꯥꯛꯑꯦ ꯈꯣꯠꯂ ꯐꯖꯗꯦ ꯍꯥꯏꯔꯒ ꯅꯣꯏ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯣꯏꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯣꯏꯁꯦ ꯑꯩ ꯎꯁꯤꯠꯇꯕꯅꯤ ꯈꯤꯇꯪ ꯇꯧꯕꯒ ꯎꯁꯤꯠꯇꯕ ꯀꯔꯤ ꯅꯆꯤꯟꯒꯗꯣ ꯀꯟꯒꯗꯣ ꯅꯆꯤꯟ ꯈꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯔꯤꯕ ꯏꯃꯥ ꯂꯥꯛꯑꯣ ꯃꯥꯏꯆꯣꯟ ꯑꯩ ꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯂꯥꯛꯑꯣ ꯅꯣꯏ ꯑꯃꯅꯦ ꯉꯥꯡꯅ ꯁꯛꯅꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯑꯃ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯏꯕꯦꯝꯃ ꯍꯥꯏ ꯏꯕꯦꯝꯃ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯁꯟꯅꯗꯦꯕ ꯅꯅꯥꯗꯣ ꯐꯪꯉꯕꯅꯦꯍꯦ ꯀꯩ ꯍꯥꯏꯅꯣ ꯑꯃꯨꯛ ꯇꯧꯔꯤꯑꯕ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯃꯅꯥꯀꯣꯡꯁꯤꯗ ꯍꯥꯞꯆꯟꯒꯅꯨ ꯑꯣꯏꯕꯨ ꯌꯥꯗꯦꯕ ꯅꯪꯁꯦ ꯍꯥ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯔꯤꯒꯦ ꯅꯣꯏꯁꯦ ꯅꯅꯥꯗꯣ ꯄꯠꯄ ꯇꯥꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯏꯃꯥ ꯑꯩ ꯍꯟꯗꯛ ꯅꯣꯏꯃꯜꯂꯦꯅ ꯑꯦꯛꯁꯔꯁꯥꯏꯁ ꯉꯥꯛꯇ ꯇꯧꯒꯦ ꯇꯧꯕꯗꯣ ꯏꯁꯩ ꯊꯥꯔ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯇꯧꯔꯝꯗꯣꯏ ꯋꯥꯅꯤ ꯑꯗꯣ ꯇꯥꯍꯧꯗꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯁꯦ ꯅꯣꯏꯔꯤꯕ ꯅꯣꯏꯔꯤꯅꯦꯍꯦ ꯅꯣꯏꯔꯦ ꯀꯗꯥꯏꯗꯅꯣ ꯅꯣꯏꯔꯤꯁꯤꯕꯣ ꯁꯔꯨꯔꯣ ꯍꯥ ꯁꯔꯨꯔꯥꯕ ꯅꯪꯅ ꯅꯣꯏꯔꯤꯁꯦ ꯈꯔ ꯌꯥꯝ ꯆꯥꯎꯅ ꯉꯥꯡꯉꯒ ꯅꯣꯏꯔꯦꯌꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯅꯦꯌꯦ ꯃꯁꯤꯅꯦ ꯍꯦ ꯆꯥꯛꯀ ꯊꯣꯡꯗꯣꯛꯑꯣ ꯀꯣ ꯀꯥꯟꯅꯗꯕꯗ ꯊꯕꯛ ꯇꯧ ꯂꯩꯅꯨ ꯆꯥꯛ ꯊꯣꯡꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯏꯁꯧ ꯂꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯗꯣꯏ ꯇꯧ ꯂꯩꯅꯤ 이진아오 ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯔꯛ ꯈꯤꯇꯪ ꯊꯥꯖꯔꯒ ꯕꯦꯡꯀꯤꯡ SSC ꯑꯃꯁꯨꯡ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯕꯤꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯇꯪꯈꯛ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯃꯗꯨꯗꯤ ꯊꯧꯗꯥꯕꯥꯕꯣꯛ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯃꯅꯤꯡ ꯂꯩꯔꯛꯇ ꯂꯩꯕ ꯗ ꯑꯦꯟꯗꯨꯔꯦꯟꯁ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯂꯔꯅꯤꯡꯅ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯗꯦꯠ 16ꯗꯒꯤ SSC ꯀ꯭ꯔꯥꯁ ꯀꯣꯔꯁꯀꯤꯗꯃꯛꯇ ꯑꯌꯨꯛꯀꯤ ꯄꯨꯡ 7:40 AM ꯗꯒꯤꯅ 9 AM ꯐꯥꯎꯕꯒꯤ ꯑꯣꯏꯕ 20 daysꯀꯤ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯑꯃꯁꯨꯡ ꯁꯟꯗꯦꯗ 5 hours ꯑꯣꯏꯕ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯂꯩꯖꯒꯅꯤ ꯑꯗꯨꯒ ꯕꯦꯡꯀꯤꯡꯒꯤꯅ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ ꯗꯦꯠ 18ꯗꯒꯤ ꯍꯧꯔꯒ 5 months ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯒꯅꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯔꯤꯒꯨꯂꯔ ꯇꯦꯁ ꯄꯥꯡꯊꯣꯛꯆꯒꯅꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯕꯦꯡꯀꯤꯡ SSC ꯑꯃꯁꯨꯡ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯧꯕꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯧꯅꯕ ꯇꯧꯔꯁꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯊꯣꯛꯆꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥꯒꯤꯀꯣ ꯑꯗꯨꯝ ꯏꯁꯧꯁꯦ ꯐꯖꯅ ꯉꯥꯡꯉꯁꯨ ꯌꯥꯕꯅꯤ ꯏꯁꯧꯁꯦ ꯑꯗꯨꯝ ꯂꯥꯡꯅꯤꯕ ꯏꯁꯧꯁꯦ ꯂꯥꯡꯒꯦ ꯉꯥꯡꯅꯤꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯍꯥꯏꯖꯟꯕꯁꯨ ꯍꯧꯔꯦ ꯍꯣꯏ ꯈꯪꯉꯤꯅꯤ ꯍꯥꯏꯕ ꯍꯧꯔꯕꯅꯤꯅ ꯌꯥꯗ꯭ꯔꯤꯕꯛꯄꯨꯗꯤ ꯍꯥꯏꯗꯣꯏꯅꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯧꯖꯁꯅꯣꯕ ꯑꯉꯥꯡꯗꯣ ꯏꯀꯥꯏꯔꯅꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯁꯟꯕꯗꯣ ꯑꯗꯣ ꯃꯥꯏ ꯈꯨꯅꯣꯛꯇꯣ ꯁꯣꯏꯗꯅꯗꯤ ꯌꯥꯔꯛꯀꯅꯤ ꯑꯩ ꯈꯪꯉꯦꯕ ꯁꯤ ꯑꯝꯇ ꯂꯪꯊꯣꯛꯒꯦ ꯐꯝꯃꯝꯃꯒ ꯌꯥꯔꯛꯀꯅꯤꯕꯨꯗꯤꯁꯨ ꯈꯪꯉꯤꯗ ꯑꯗ ꯈꯔ ꯍꯦꯛ ꯍꯦꯟꯅ ꯊꯨꯅ ꯌꯥꯍꯟꯕꯗꯣ ꯄꯥꯝꯕ ꯋꯥꯅꯤꯗ ꯑꯗꯣ ꯍꯦꯛ ꯌꯥꯕꯒ ꯅꯪ ꯉꯥꯅꯨꯗꯤ ꯇꯧꯒꯗꯕꯅꯤꯀꯣ ꯑꯁ ꯉꯥꯅꯨꯗ ꯅꯠꯇꯦꯁꯦ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯄꯤꯖꯒꯦ ꯍꯦꯛꯇ ꯀꯗꯥꯏꯗꯩ ꯉꯥꯅꯨꯅꯣ ꯑꯃꯨꯛ ꯅꯣꯏꯅꯉꯥꯅꯨ ꯑꯃ ꯁꯨꯝ ꯆꯥꯒꯦ ꯇꯧꯅꯤꯗ ꯏꯃꯥ ꯆꯥꯕꯗ ꯇꯧ ꯂꯩꯌꯨ ꯅꯣꯏ ꯏꯃꯥ ꯑꯁꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯉꯨꯈꯤꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯋꯥꯠꯄ ꯀꯔꯤꯅꯣ ꯏꯃꯥ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯣꯏꯅ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯁꯝ ꯄꯥꯟꯅꯔꯤꯁꯤꯅ ꯀꯔꯤꯒꯤ ꯍꯥ ꯅꯣꯏ ꯑꯩ ꯄꯥꯟꯅꯔꯒ ꯅꯣꯏꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯣꯏꯅ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ
ꯑꯩꯈꯣꯏꯅ ꯏꯁꯧ ꯂꯥꯡꯉꯤ ꯀꯔꯤ ꯍꯥꯏꯕꯅꯣ Tadi baik. ꯑꯧ Noi susu kena lagi nih. ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯃꯥ ꯏꯁꯧꯅ ꯃꯥ ꯂꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯏꯁꯧ ꯂꯥꯡꯉꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ Ah, kamu tak. Noi itu tahu jangan nih, Mas. ꯍꯥꯏꯔꯝꯃꯦꯗ Pare. Hey, nung dam do. ꯀꯩꯗꯧꯔꯒꯦ Hey, nung dam do mas. Kap terus ini. Uninya wanda. ꯍꯣꯏ ꯍꯣꯏ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ Pare, thok ini. ꯍꯣꯏ ꯂꯩꯍꯧꯔꯦꯀꯣ ꯚꯥꯏ Hoi. ꯍꯣꯏ Cháu lên đi. Đây gì tao, tao không muốn cái nào này lại. Con đi nó tao đấy tôi nào. Ai gì? Mình chỉ cái chán mà đi. Thì cái phụ nữ với tao mà sao cái tao này. Bây giờ cái tao hay tao nhau. Ê, nâng đi hai cùng nữa nè. Tôi phụ nữ với tao mà sao nâng chỉ cái chán đấy cái màn tôi gì. Phao nhỉ đi mà. Film tôi cái nhau cái stun cái tôi này happy cái. Tôi bắt cái happy nó. Lupa chahum la jamri happy. Sauri nang di husdi ge hora. Sino chaka ga ai tha thola ke kono da. La o du nang phuna je kono ka tam bi da. Ai no simin je man de pek ska to ne. Adu de kong pu gi as ene pam de sti o le to ke ko. Nang ga ne. Hek ju ge no. Ju kha ta chana ga ne hek to ki. Tao nói từ nó khăn ghê không ghê cái hay mà cái gì nó đâu đi chứ bỏ ha cái gì nó biết đâu đi chứ bỏ 이마만 분화 받다 몇 짝돌이 아이지 영게 이 까리 분화 받다 몇 짝돌이 봐 cái đầu nó tới bên không là có tiền mà bà ha nó không nó có tiền hay là cái hay bro ấy này ông bán hàng đến nó bro nó bán nó hàng đến ta đi nè 분화 bị sản này nè nó phi là bún nó không là có tiền cái đấy 분화 phải bị cái nào đuôi nè mà xem thì phải sau đuôi nè đuôi nào Kari, magi phana ba ina haibi raga nupi ma oi be liri khori ne layu ha bani sau ga lang da du ka he tau nu ka tau ngai ni sau lang ba je ai ti pam de ko noi ma ji sau lang ngai na khang de ai bi sa do he ha bi ko a cha la ko he wa Bia ma je chakra lami sibau de thogi ge halakpadane loiram ko sak to hoi thong ba hawdorabane nang tum kuira kanu wa koi nga ang le ꯂꯣꯏꯁꯟꯒꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯒ ꯆꯥꯏꯔꯦꯕ ꯐꯤꯔꯣꯟꯁꯤ ꯁꯨꯔꯒ ꯐꯖꯅ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦ ha ibungo se nachanupine tawrije khara yausalu imaje chaklami ko asidane maru paisa thinba amta chaluge ge ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤ ꯂꯣꯏꯁꯜꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯆꯥꯛꯈꯨꯝꯗ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ Bema, sak loirabro hinjang di loidri ma kari taw lai no banga sai di ani chani je pung ama mukti pharamani ba tade noi je ai chak bijara roge khali ra ba kari noi ma hana ke dorage di hangoi ba gas lai thoki bagi lo raga ni sillaga amuk thong da ngai ni ado I chou lang da di hai bia dro ha I chou lang ni du kai no ba ai ni chou lang ba je pam de ha ba na tra ba akhoi mung de yaw re chou lang ba je pam ja de ha ra ga ne akhoi mung de yaw ꯀꯔꯤ re ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥ ꯏꯁꯧ ꯁꯝ ꯂꯥꯡꯉꯦ ai na ma da kana lo de no bai chou lang ni no khang de chou lang ba je nu ba ya pa ni chou lang ba ya pa ni 你别笑。 tumninga kainom tawreda chak thojiroi bema ado ima ani haidi hainare kari hainare no choulang lo kharadi handa ba yabne kari tapna ngang ja yaw to ai si choulang ni ba noi dai na haina ba singna ba na phana ba khara ngang ba si tani ne noi na noi thadoi ba ni choulang ne na akhoi na si choulang ni chali ba ni lai kai ba ya ma ba da noi je pharoi dori noi je ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯑꯦ ꯏꯃꯥ ꯊꯨꯝꯁꯦ ꯈꯤꯇꯪꯗꯤ ꯆꯝꯃꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯣ ꯑꯦ ꯑꯁ ꯑꯃꯨꯛ ꯇꯧꯔꯦ ꯇꯨ ꯒꯨꯂꯤ ꯆꯥꯛ ꯆꯥꯃꯥꯡꯗ ꯆꯥꯕ ꯒꯨꯂꯤꯁꯦ ꯍꯦꯛꯇ ꯀꯥꯎꯕ amuk kauraba hinjang ahawba khitang ubaduda chungjen chari oramni ne hidaktura tangna leiraga chabidradi paisa da tingdorine nang nawdu phagadra ba hidaktu ningti nungai na chadradi ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯕꯛ ꯆꯠꯇꯨꯒꯤ ꯏꯃꯥꯟꯅꯕ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯕꯗ ꯀꯥꯎꯕꯅꯤꯕ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯌꯥꯝ ꯆꯣꯞꯄ ꯇꯥꯍꯜꯂꯦ ꯃꯤꯅ ꯇꯧꯔꯒ khitang hayade isau lang bagi noi ne sau pam bajidi pamida ko haima guli haira ga ju ikau hek kawi ne masai guli cha haude ai
ꯅꯣꯏꯅꯅꯦ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯌꯨꯝꯁꯤꯗ ꯑꯩꯅꯦ ꯀꯣꯛꯀꯁꯦ ꯂꯣꯏ ꯆꯥꯏꯔꯕꯅꯦ ꯏꯃ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦ ꯅꯪ ꯏꯁꯧ ꯑꯗꯨꯝ ꯂꯥꯡ ꯂꯩꯔꯤꯁꯦ ꯀꯔꯤ ꯏꯁꯧ ꯂꯥꯡꯕꯩꯗꯤ ꯀꯔꯤ ꯅꯣꯏꯅ ꯀꯔꯤ ꯖꯨꯠ ꯆꯥꯕ ꯇꯧꯔꯤꯒꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯂꯥꯛꯂꯤꯁꯤꯅ ꯀꯔꯤꯒꯤ ꯍꯥ ꯅꯣꯏꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯅꯣꯏꯁꯦ ꯍꯥ 이만 한 거, 이만 이러면 이제 공부하다 보러 인토 오다 내나. 하이마. 염지도 없고 어렵다기. ꯌꯥꯝꯅ ꯄꯥꯝꯃꯨꯅ ꯌꯥꯟꯗꯕ ꯌꯥꯗꯕꯗꯒꯤ ꯌꯥꯜꯂꯦ ꯀꯨꯔꯥꯎ ꯄꯥꯝꯕꯤꯅꯦꯕꯀꯣ ꯌꯨꯝꯁꯦ ꯂꯩꯕ ꯌꯥꯁꯜꯂꯛꯇ꯭ꯔꯦꯕꯀꯣ ꯅꯣꯡ ꯈꯤꯇꯪ ꯆꯨꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯔꯥ ꯏꯁꯤꯡ ꯆꯦꯟꯐꯝ ꯅꯥꯇꯩ ꯆꯥꯗꯕꯒ ꯌꯨꯝꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯁꯣꯛꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯊꯟꯗꯅ ꯁꯤꯗꯣꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗ ꯀꯩ ꯐꯛꯂꯥꯡꯒ ꯄꯪꯀꯦꯟ ꯀꯦꯟꯕ ꯍꯧꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯍꯥꯎꯁ ꯑꯃ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯂꯉꯥꯟꯕꯤꯒꯤ ꯍꯥꯎꯁ ꯑꯃ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ナꯏꯅ ꯅꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯆꯥꯡ ꯅꯥꯏꯅ ꯈꯤꯇꯪ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯣꯏꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯨꯝꯁꯦ ꯁꯤꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝ ꯍꯥꯟꯅ ꯁꯣꯝꯗ ꯁꯥꯕꯗꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯌꯨꯝꯁꯦ ꯑꯁ꯭ꯋꯥꯏꯗꯒ ꯂꯣꯏ ꯍꯣꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯃꯊꯟꯇ ꯁꯤꯗꯣꯛꯄ ꯍꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯤꯁꯦ ꯁꯤꯗꯣꯛꯑꯒ ꯌꯨꯝ ꯑꯃ ꯁꯥꯅꯤꯡꯉꯥꯏꯒꯤ ꯇꯧꯔꯅꯤ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝ ꯍꯥꯟꯅ ꯁꯤꯗ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝꯒꯤ ꯀ꯭ꯂꯤꯅꯔ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯕ ꯉꯝꯃꯣꯏꯗꯕꯁꯤꯒꯤ ꯃꯌꯥꯝꯗ ꯁꯣꯔꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯔꯤꯈꯩ ꯃꯔꯛꯇ ꯉꯥꯛꯇꯪ ꯁꯪꯕꯗ ꯅꯝꯕ ꯉꯝꯅꯤꯉꯥꯏꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯟꯗꯛꯇꯤ ꯁꯪꯉꯔꯣꯏ ꯗꯨꯀꯥꯟ ꯐꯝꯕ ꯈꯣꯠꯄ ꯌꯥꯎꯕꯅꯤꯅ ꯊꯕꯛꯁꯦ ꯌꯥꯝꯅꯗꯤ ꯆꯤꯜꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯁꯪꯗ꯭ꯔꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯈꯔ ꯇꯧꯅ ꯑꯩ ꯐꯖꯅ ꯅꯝꯁꯤꯜꯂꯛꯀꯦꯀꯣ ꯑꯗꯣ ꯇꯥꯟꯅꯗꯅ ꯑꯗꯨꯝ ꯏꯁꯀꯤꯞ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯇꯧꯁꯜꯂꯨꯔꯁꯦ ꯑꯗꯨꯗꯤ ꯇꯤꯟꯈꯪ ꯐꯥꯎ ꯍꯣꯟꯕ ꯉꯝꯖꯗꯕ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯔꯤꯒꯦ ꯊꯤꯜꯂꯦꯗꯅ ꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕꯒꯤ ꯑꯇꯣꯡꯕꯁꯦ ꯁꯤꯗꯩꯁꯤꯗ ꯄꯥꯈꯟ ꯈꯟꯇꯣꯛꯑꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯐꯝꯁꯤꯗ ꯁꯤꯗꯣꯛꯑꯒ ꯁꯤꯗ ꯁꯥꯕ ꯍꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯌꯨꯝꯁꯦ ꯄꯨꯔꯥ ꯄꯨꯡꯂꯣꯏ ꯂꯣꯏꯔ ꯂꯩꯔꯦ ꯁꯤꯈꯩꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯍꯧꯖꯤꯛ ꯂꯣꯏ ꯁꯦꯡꯇꯣꯔꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯟꯇꯦꯛ ꯂꯧꯈ꯭ꯔꯕꯅꯦ ꯁꯤꯒꯤ ꯁꯣꯝꯗ ꯂꯣꯏ ꯆꯥꯏꯔꯒ ꯂꯣꯏꯔꯒ ꯂꯩꯔꯦ ꯂꯣꯏꯁꯟ ꯈꯝꯖꯤꯟꯒꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯝꯃꯣꯕ ꯚꯤꯗꯤꯑꯣ ꯇꯣꯏꯕ ꯉꯝꯃꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯃꯈꯥꯗꯤ ꯑꯩ ꯉꯪꯉꯒꯦ ꯌꯥꯔꯦ ꯑꯩꯅ ꯇꯝꯕꯤꯈꯤꯕꯅꯦ ꯑꯗꯣ ꯃꯥꯟꯅꯔꯛꯀꯗ꯭ꯔꯦ ꯑꯩꯒꯗꯤ ꯍꯩꯕꯗꯤ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯝꯃꯒꯗꯤ ꯃꯊꯪ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯅꯤꯡꯉꯥꯏꯕꯨꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯋꯥꯗꯧ ꯃꯥꯜꯂꯦ